ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯦ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯌꯥꯝꯅ ꯑꯇꯟꯕ, ꯃꯃꯥ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯋꯥꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯌꯣꯜꯂꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕ ꯑꯇꯟꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯑꯇꯟꯕ ꯑꯗꯨ ꯐꯗꯨꯅ ꯌꯥꯝꯅ ꯊꯕꯛ ꯁꯨꯅꯤꯡꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯎꯔꯕ꯭ꯔꯥ? ꯅꯣꯡ ꯉꯥꯟꯕ ꯐꯅ ꯀꯨꯏꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯑꯕ ꯇꯧꯔꯤꯁꯦ꯫ ꯃꯥ ꯉꯥꯡꯕꯗꯅꯦ ꯂꯩꯀꯥꯏꯒꯤ ꯅꯤꯄꯥꯉꯩ ꯂꯣꯏꯅ ꯁꯤꯡꯅ ꯂꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ! ꯍꯩ ꯄꯨꯛꯆꯥꯎ, ꯍꯧꯒꯠꯂꯨꯅꯦꯍꯦ! ꯍꯧꯒꯠꯂꯨ, ꯊꯦꯡꯉꯦꯅꯦ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦ, ꯃꯁꯤ ꯃꯤꯒ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ꯫ ꯍꯧꯒꯠꯂꯨꯅꯦ ꯒꯙꯥ ꯅꯪꯕꯣ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯑꯁ ꯏꯃꯥꯁꯤꯅ ꯅꯣꯡ ꯉꯥꯟꯕꯒꯅꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯄꯉꯥꯡꯗ ꯉꯥꯡꯉꯗꯅ ꯆꯠꯂꯣ, ꯅꯪ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯋꯣ꯫ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯗ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯆꯥꯛꯊꯤꯅ ꯍꯧꯗꯣꯏꯁꯤꯕꯣ? ꯅꯣꯡ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦꯕꯣ꯫ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧ꯫ ꯑꯩꯅꯦ ꯇꯨꯝꯁꯤꯠꯁꯦ ꯐꯥꯗ꯭ꯔꯤꯕ ꯍꯧꯒꯠꯂꯣꯏꯑꯕ꯫ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ, ꯏꯃꯥꯒꯤꯅꯦ ꯁꯨꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯁꯨ꯫ ꯀꯌꯥ ꯇꯧꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯀꯌꯥꯝ ꯆꯥꯎꯕꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯗꯨꯝꯅ ꯀꯌꯥꯅꯤ ꯇꯨꯝꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ? ꯂꯩꯀꯥꯏꯒꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯀꯔꯤꯝꯇ ꯎꯗꯦꯅꯦ ꯅꯪ? ꯍꯧꯒꯠꯂꯨ꯫ ꯍꯅꯨꯕꯤ ꯑꯩꯅ ꯇꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯆꯥꯅꯦꯅ ꯈꯜꯂꯤꯕ ꯅꯪꯕꯨ? ꯍꯦ ꯒꯙꯥ, ꯍꯧꯒꯠꯂꯨ! ꯑꯁ ꯏꯃꯥ, ꯅꯣꯡ ꯉꯥꯟꯕꯒꯤ ꯅꯪꯒꯤ ꯉꯥꯡꯕꯒꯤ ꯋꯥꯁꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ, ꯅꯪ ꯊꯕꯛꯇꯣ ꯁꯨꯔꯣ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯤꯄꯥ ꯄꯨꯛꯆꯥꯎ ꯑꯗꯣ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯤꯞꯈꯤꯔꯝꯃꯤ꯫ ꯀꯌꯥꯇ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯃꯥ ꯑꯃꯅ ꯍꯧꯗꯣꯛꯏ ꯀꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇꯦ ꯇꯧꯔꯤꯕ꯫ ꯑꯩꯅ ꯏꯆꯥꯅꯤꯄꯥ ꯑꯃꯇꯪ ꯄꯣꯛꯆꯒꯦꯅ ꯂꯥꯏꯗ ꯅꯤꯔꯨꯕꯁꯦ ꯈꯪꯗꯦꯅꯦ, ꯑꯁꯨꯛ ꯇꯟꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯏꯆꯥꯅꯤꯄꯥ ꯑꯃ ꯐꯪꯒꯗ ꯑꯣꯏꯔꯕꯗꯤ ꯄꯣꯛꯇꯕꯅ ꯐꯕ ꯌꯥꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥ ꯊꯥꯛꯄ ꯍꯣꯠꯅꯕꯗ ꯑꯋꯥꯕꯅꯤꯅꯦꯍꯦ꯫ ꯍꯧꯒꯠꯂꯨꯅꯦꯍꯦ! ꯅꯪꯅꯦ ꯀꯅꯥꯏꯒ ꯅꯪ ꯁꯥꯎꯅꯤꯡꯉꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯪꯅꯦ ꯆꯦꯟꯁꯤꯟꯗꯅ ꯁꯦꯠ ꯊꯥꯅ ꯇꯣꯛꯑꯔꯅꯤ ꯅꯪ꯫ ꯏ ꯀꯥꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯃꯁꯤ ꯑꯉꯥꯡꯁꯦ, ꯀꯥꯟꯅꯗꯦꯗ ꯃꯁꯥꯅ ꯍꯧꯒꯠꯂꯦ꯫ ꯐꯅ ꯑꯩꯅ ꯉꯥꯡꯉꯁꯨꯅꯦ ꯌꯥꯔꯔꯣꯏꯅꯦ ꯇꯧꯔꯤꯁꯦ, ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕꯅꯤꯅꯦ꯫ ꯀꯩꯊꯦꯜ ꯆꯠꯄꯤ ꯃꯇꯝꯁꯨ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯍꯧꯗꯣꯛꯅꯕꯁꯤꯒꯅꯦ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏꯅ ꯃꯇꯝꯁꯦ ꯃꯥꯡꯕ꯫ ꯄꯣꯠꯆꯩꯁꯨ ꯍꯦꯛꯀꯗꯕ ꯂꯩ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ, ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯍꯦ ꯄꯨꯛꯆꯥꯎ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ, ꯏꯀꯥꯏ ꯈꯪꯗꯕ! ꯍꯧꯒꯠꯂꯨꯅꯦ, ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯍꯧꯗꯨꯗ ꯈꯔ ꯉꯜꯂꯨꯅꯦ ꯅꯪꯕꯣ꯫ ꯑꯩ ꯏꯊꯟꯇꯪ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯇꯧꯔꯤꯁꯦ, ꯀꯩꯊꯦꯜꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯆꯥꯛꯁꯦ ꯍꯥꯎꯉꯩ ꯆꯥꯊꯣꯛꯑꯒ ꯄꯨꯛ ꯊꯟꯅꯅ ꯆꯥꯊꯣꯛꯑꯒꯅꯦ ꯀꯩꯊꯦꯜꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯥꯡꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯔꯣꯏ꯫ ꯃꯥꯅ ꯊꯕꯛ ꯑꯃ ꯁꯨꯖꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯒ ꯊꯝ ꯌꯥꯄꯣꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯇꯧꯅꯤ, ꯄꯣꯛꯎꯔꯕꯅꯤ ꯂꯪꯊꯣꯛꯄꯗꯤ ꯌꯥꯗꯦ꯫ ꯋꯥꯁꯨ ꯋꯥꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯗꯦ꯫ ꯈꯨꯠꯇꯁꯨ ꯄꯩꯁꯥꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯍꯩꯅꯧꯗꯣ ꯈꯔ ꯃꯨꯜꯂꯦ, ꯊꯨꯝꯕꯣꯛ ꯑꯃꯇꯪ ꯍꯦꯛꯆꯜꯂꯒꯅꯦ ꯀꯩꯊꯦꯜꯗ ꯄꯨꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ꯫ ꯀꯥꯟꯅꯗꯦ꯫ ꯄꯨꯛꯆꯥꯎ ꯑꯗꯨ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯗꯣ ꯇꯥꯕꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯑꯁ ꯑꯣꯟꯊꯣꯛꯅ ꯃꯅꯝ ꯅꯨꯡꯁꯤꯔꯛꯈ꯭ꯔꯦ ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯧꯒꯠꯂꯨ ꯍꯥꯏꯕꯗꯤ ꯍꯧꯒꯠꯇꯕ, ꯑꯗꯨꯒ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯇꯥꯕꯗꯨꯒꯗꯤ ꯍꯧꯒꯠꯂꯛꯏꯕꯅꯤꯅꯦ꯫ ꯅꯊꯤꯕꯣꯡꯗꯣ ꯑꯗꯨꯝ ꯂꯥꯎꯔꯕꯗꯤ ꯀꯔꯤꯒꯤ ꯊꯕꯛꯇꯣ ꯁꯨꯅꯤꯡꯗ꯭ꯔꯤꯕꯅꯣ? ꯆꯠꯂꯨ, ꯃꯆꯤꯟ ꯃꯌꯥꯁꯨ ꯇꯦꯡꯗꯕ ꯏꯔꯨꯖꯗꯕ ꯅꯪꯅ ꯆꯥꯛꯈꯨꯝꯗꯒ ꯆꯪꯉꯥꯅ ꯆꯠꯂꯨꯅꯦꯍꯦ! ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯕꯨ, ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯗꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯁ ꯆꯥꯛ ꯊꯣꯡꯒꯗꯕ ꯅꯪꯅ ꯑꯗꯨꯝ ꯅꯥꯜꯂꯣ, ꯏꯔꯨꯊꯣꯛꯑꯣ, ꯑꯩꯗꯤ ꯆꯥꯒꯗꯕꯅꯤ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯃꯥꯡ ꯑꯁꯦꯡꯁꯦ ꯑꯗꯨꯝ ꯀꯟꯈ꯭ꯔꯦ꯫ ꯀꯔꯤ ꯀꯥꯟꯅꯕ ꯆꯥꯛ ꯆꯥꯒꯗꯕ ꯑꯩꯅ ꯅꯥꯜꯂꯨꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯀꯗꯥꯏ ꯆꯥꯛꯇꯣ ꯈꯥꯏꯗꯣꯔꯛꯂꯣ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯏꯃꯥ, ꯆꯥꯔꯒꯦ꯫ ꯀꯌꯥ ꯁꯥꯊꯤ ꯃꯃꯥꯏꯁꯦ ꯏꯀꯥꯏ ꯈꯪꯗꯦꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯍꯩ ꯆꯠꯂꯨ, ꯏꯔꯨꯊꯣꯛꯇꯗꯤ ꯏꯃꯥ ꯆꯥꯛꯀ ꯄꯤꯖꯔꯣꯏ, ꯇꯨꯀꯠꯆꯩꯅꯦꯍꯦ ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯄꯨꯝꯅꯝ ꯅꯝꯈꯤ꯫ ꯆꯠꯂꯨ, ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯔꯛꯎ, ꯏꯀꯥꯏ ꯈꯪꯗꯕ! ꯑꯁ ꯂꯣꯛꯄꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ, ꯋꯥꯉꯥꯡ ꯁꯥꯎꯅꯤꯡꯕꯣ꯫ ꯀꯌꯥ ꯁꯥꯊꯤ ꯃꯃꯥꯏꯁꯦ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣꯅꯦ, ꯃꯃꯥꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯈꯤꯗꯦꯗꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯃꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ,
ꯅꯣꯡ ꯀꯨꯏꯔꯦꯗꯀꯣ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣꯅꯦ ꯀꯨꯏꯔꯦ ꯀꯣꯏꯔꯛꯇꯕ ꯍꯥꯏꯅ ꯉꯁꯤꯗꯤ ꯊꯕꯛꯀ ꯂꯣꯏꯅ ꯂꯪꯊꯣꯛ ꯀꯣꯏꯔꯛꯂꯤꯕꯅꯤ ꯏꯆꯦ ꯀꯨꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯀꯣꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩ ꯁꯧꯅ ꯆꯤꯟꯕꯁꯨ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤ 3-4 ꯂꯩꯔꯒ ꯅꯪꯅ ꯑꯗꯨꯛ ꯁꯥꯊꯤꯅ ꯆꯤꯟꯕ꯭ꯔꯅꯦꯍꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯔꯝ ꯂꯦꯜꯂꯤ ꯀꯔꯝ ꯆꯥꯔꯤꯅ ꯅꯣꯡꯃꯇꯁꯨ ꯍꯪꯉꯣ ꯂꯥꯎꯗꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯏꯆꯥ ꯅꯤꯄꯥꯅꯦ ꯃꯔꯝ ꯃꯣꯛꯄ ꯑꯇꯟꯕ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯔꯤ ꯈꯪꯗꯦꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯅ ꯐꯝꯃꯝꯃꯤꯕꯅꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗꯦꯅꯦ ꯅꯪꯕꯨ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯣ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯗ꯭ꯔꯦꯅ ꯀꯅꯥꯅꯕꯨ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯣꯅꯦꯍꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯗꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕ ꯇꯟꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯠꯇꯅ ꯀꯗꯥꯏꯗꯒꯤ ꯃꯧ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯕ ꯑꯗꯨ ꯃꯊꯛꯇ ꯇꯟꯁꯨ ꯇꯟꯕ ꯊꯕꯛꯁꯨ ꯇꯧꯗꯕ ꯏꯆꯥ ꯅꯤꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯣꯅꯦ ꯅꯪꯕꯨ ꯑꯁ ꯊꯤꯕꯨ ꯊꯤꯔꯕꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤꯗ ꯑꯩꯈꯣꯏꯒꯤꯅꯦ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯃ ꯂꯩ ꯏꯌꯥꯝꯕ ꯊꯣꯛꯄ ꯑꯃꯒꯤ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯆꯍꯤꯗꯤ ꯈꯔ ꯆꯠꯂꯦ ꯑꯗꯣ ꯍꯥꯏꯅꯅ ꯌꯦꯡꯁꯤꯔꯣ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯂꯕꯗꯤ ꯏꯕꯨꯡꯉꯣꯒꯤ ꯂꯧꯕ ꯌꯥꯒꯅꯤꯅꯦ ꯀꯅꯥꯅ ꯈꯪꯉꯤ ꯑꯣꯟꯊꯣꯛꯅ ꯍꯩꯁꯤꯡꯈ꯭ꯔꯄꯣꯅꯤ ꯅꯆꯥ ꯅꯤꯄꯥꯒꯗꯣ ꯎꯔꯨ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤ ꯅꯨꯄꯤꯅꯤꯌꯦ ꯃꯃꯥꯅꯅꯦ ꯊꯥꯖꯅꯕꯩ ꯅꯨꯄꯥ ꯑꯝꯇ ꯌꯦꯡꯉꯣꯅ ꯍꯥꯏꯕ ꯀꯨꯏꯔꯦ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯈꯟꯕꯗ ꯄꯨꯛꯆꯥꯎꯒꯤꯗꯤ ꯃꯗꯨ ꯑꯣꯏꯅ ꯐꯅꯤꯅ ꯈꯜꯂꯤ ꯅꯪꯒꯤ ꯅꯆꯥ ꯅꯤꯄꯥ ꯑꯇꯟꯕꯗꯣ ꯃꯔꯥꯏꯅ ꯅꯨꯄꯤꯗꯨꯅꯅꯦ ꯋꯥꯔꯛꯆꯈ꯭ꯔꯅꯤ ꯀꯅꯥꯅꯣꯅꯦ ꯑꯗꯨꯕꯨ ꯌꯥꯅꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯤ ꯑꯩꯗꯤ ꯍꯥꯏꯅꯅ ꯑꯝꯇꯪ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯑꯧꯅ ꯄꯣꯠꯄ ꯀꯔꯤꯝꯇ ꯍꯦꯛ ꯄꯥꯝꯖꯗꯦ ꯑꯩ ꯏꯆꯥ ꯅꯤꯄꯥꯁꯦ ꯋꯥꯔꯛꯄ ꯉꯝꯕ ꯅꯨꯄꯤꯗꯨꯅꯤꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯦꯔꯥ ꯋꯥꯔꯛꯄꯒꯤꯗꯤ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯒꯗꯧꯔꯕꯅꯤ ꯑꯗꯣ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯅꯅ ꯌꯦꯡꯒꯦ ꯀꯔꯤꯒꯨꯝꯕ ꯌꯥꯔꯕꯗꯤ ꯄꯨꯛꯆꯥꯎꯒꯤꯗꯣ ꯃꯥ ꯑꯣꯏꯅ ꯁꯤꯟꯅꯕꯩ ꯇꯧꯔꯁꯤꯆꯦ ꯏꯍꯦ ꯅꯪꯅ ꯐꯅꯕꯒꯤ ꯇꯧꯔꯣꯅꯦꯍꯦ ꯏꯆꯥ ꯅꯤꯄꯥꯏ ꯃꯇꯧꯁꯤꯒ ꯇꯟꯅ ꯃꯧ ꯍꯥꯏꯕꯒ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯏꯔꯥꯏꯕꯛ ꯌꯦꯡꯉꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃ ꯁꯪꯕ ꯅꯨꯃꯤꯠꯇ ꯆꯠꯂꯒꯅꯦ ꯍꯥꯏꯅꯅꯕꯩ ꯇꯧꯔꯒꯦ ꯃꯃꯥꯗꯨꯅꯁꯨ ꯊꯥꯖꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯤꯄꯥ ꯑꯝꯇꯪ ꯊꯤꯔꯧ ꯍꯥꯏꯅ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯕꯗꯗꯤ ꯄꯨꯛꯆꯥꯎꯒ ꯃꯥꯒꯗꯤ ꯆꯥꯟꯅꯒꯗꯕ ꯃꯥꯜꯂꯤ ꯑꯃꯗꯨꯗꯤꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯤꯄꯥꯅꯤ ꯅꯨꯄꯤ ꯍꯥꯏꯖꯕꯇꯅꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯅꯤ ꯐꯔꯦ ꯆꯠꯂꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯍꯟꯈꯤꯔꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯉꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯅꯤꯗꯀꯣ ꯑꯩꯒꯤ ꯑꯇꯟꯕ ꯏꯆꯥ ꯅꯤꯄꯥꯁꯤ ꯑꯃꯇꯪ ꯋꯥꯔꯛꯄ ꯉꯝꯕ ꯏꯃꯧ ꯅꯨꯄꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯍꯦ ꯁꯣꯔꯤꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯤꯌꯨꯕ ꯑꯩ ꯄꯨꯛꯆꯥꯎ ꯏꯃꯥꯅꯅꯦ ꯍꯦꯛꯂꯤꯕ ꯊꯨꯝꯃꯣꯛ ꯑꯃ ꯍꯦꯛꯂꯤꯕ ꯍꯩꯅꯧꯁꯦ ꯂꯩꯕꯥꯛ ꯂꯣꯏ ꯇꯣꯠꯂꯦ ꯃꯣꯠꯂꯦ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯝꯃꯨ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯄꯨꯒꯗꯧꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯏꯃꯥꯅ ꯍꯦꯛꯂꯛꯂꯤꯕꯅꯤꯁꯦ ꯅꯪꯅ ꯍꯦꯛꯎ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯇꯧꯔꯤꯕ ꯑꯩꯅꯅꯦ ꯊꯨꯝꯃꯣꯛ ꯑꯃ ꯑꯅꯤꯗꯤ ꯍꯦꯛ ꯊꯝꯃꯝꯃꯦ ꯑꯗꯣ ꯅꯪ ꯈꯔ ꯑꯁꯣꯝꯗ ꯄꯨꯁꯟꯅꯕꯒꯤ ꯇꯧ ꯃꯅꯤꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯍꯧꯔꯤꯕꯅꯤ ꯈꯔ ꯈꯨꯟꯖꯜꯂꯨꯆꯣ ꯏꯃꯥꯅꯦ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯔ ꯀꯩꯊꯦꯜꯗ ꯆꯠꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ ꯇꯥꯔꯤꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛ ꯅꯥꯇ꯭ꯔꯪ ꯇꯧ ꯂꯩꯔꯝꯒꯅꯤ ꯍꯩꯅꯧꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯃꯨ ꯄꯨꯈ꯭ꯔꯤꯗ ꯄꯨꯔꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯕ ꯍꯩꯅꯧꯁꯦ ꯀꯥꯟꯅꯗꯦ ꯏꯃꯥꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯦꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯍꯦꯛꯂꯛꯄꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯅ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯏꯁꯥꯅ ꯍꯦꯛꯑ ꯆꯥꯕꯗꯤ ꯇꯜꯂꯤ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯍꯩꯅꯧꯁꯦ ꯐꯝꯃꯒ ꯐꯖꯅ ꯆꯥꯈꯤꯒꯦ ꯆꯥꯛꯁꯨ ꯂꯥꯝꯃꯅꯤ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗꯀꯣ ꯏꯁꯥꯅ ꯍꯦꯛꯑ ꯆꯥꯕꯗꯤ ꯇꯜꯂꯤ ꯍꯥꯎꯏ ꯍꯩꯅꯧꯁꯦ ꯑꯋꯣꯏꯕꯅꯤ ꯁꯥꯊꯤꯅ ꯍꯥꯎꯔꯕ ꯑꯩꯈꯣꯏ ꯃꯥ ꯍꯩꯅꯧꯁꯦ ꯅꯍꯥꯟꯒꯤ ꯆꯥꯕ ꯇꯟꯅ ꯍꯦꯛꯄ ꯇꯟꯅ ꯇꯧꯕꯅꯤ ꯍꯩꯃꯥ ꯄꯨꯛꯆꯥꯎ ꯀꯔꯤꯅꯣꯅꯦꯍꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯄꯨꯒꯦꯅ ꯊꯝꯕ ꯍꯩꯅꯧꯁꯦ ꯅꯪꯅ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯥꯔꯛꯀꯗꯧꯔꯒꯦ ꯃꯅꯤꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯇꯥꯅ ꯂꯩꯍꯧꯔꯦ ꯑꯗꯨꯗꯣ ꯑꯣꯏꯅ ꯈꯨꯜꯂꯒ ꯏꯃꯥ ꯑꯗꯨꯝ ꯀꯩꯊꯦꯜꯗ ꯄꯨꯈ꯭ꯔꯣ ꯃꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯤꯡꯗ ꯑꯩꯅ ꯂꯣꯏꯅ ꯍꯥꯎꯃꯟꯈꯤꯗꯅ ꯆꯥꯈ꯭ꯔꯦ ꯍꯦꯛꯄ ꯇꯟꯅ ꯆꯥꯗꯕꯅꯤ ꯏꯃꯥꯅ ꯍꯦꯛꯑꯃꯤꯅ ꯊꯟꯅꯕꯩ ꯆꯥꯔꯦ ꯏꯃꯥ ꯑꯔꯦ ꯄꯨꯛꯆꯥꯎ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯁꯨꯛ ꯁꯥꯊꯤꯅ ꯅꯃꯥꯏꯁꯦ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯏꯃꯥꯅ ꯑꯁꯨꯛ ꯁꯥꯊꯤꯅ ꯋꯥꯅ ꯍꯦꯛꯂꯛꯂꯤꯕꯁꯤꯕꯨ ꯅꯪꯅ ꯀꯌꯥꯇ ꯅꯨꯡꯉꯥꯏꯅ ꯆꯥꯔꯤꯕꯅꯣꯅꯦꯍꯦ ꯆꯥꯅꯤꯡꯂꯕꯁꯨ ꯃꯅꯤꯡꯗ ꯇꯥꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯈꯨꯜꯂꯒ ꯆꯥꯕ ꯌꯥꯗ꯭ꯔꯅꯦꯍꯦ ꯀꯩꯊꯦꯜꯗ ꯄꯨꯒꯦꯅ ꯑꯩꯅ ꯍꯥꯏꯔꯝꯗꯃꯛꯇꯗ ꯀꯔꯤꯒꯤꯅೋ ꯅꯪꯅ ꯍꯩꯅꯧꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯤꯁꯤꯕꯨ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯅꯪ ꯍꯩꯗꯕ ꯉꯁꯤ ꯆꯤꯟꯗꯩ ꯊꯣꯔꯛꯇꯣꯔꯦꯀꯣ ꯉꯁꯤ ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯩꯅꯧꯁꯦ ꯈꯔ ꯌꯣꯜꯂꯨꯔꯒ ꯄꯩꯁꯥꯗꯣ ꯈꯔ ꯄꯥꯏꯅ ꯇꯧꯕꯁꯤꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ
ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯡ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯃꯁꯦꯝꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯍꯩꯅꯧ ꯊꯨꯝꯃꯣꯡꯒ ꯆꯥꯕꯁꯦ ꯀꯌꯥ ꯁꯥꯊꯤ ꯉꯥꯡꯉꯤꯅꯣꯕꯣ ꯀꯩ ꯍꯅꯨꯕꯤꯅꯣ ꯈꯪꯗꯦ ꯉꯥꯡꯖꯅꯤꯡꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯀꯥꯟꯅꯗꯦ ꯃꯅꯤꯡꯗꯒꯤ ꯍꯩꯅꯧꯗꯨ ꯑꯃꯨꯛ ꯈꯔ ꯈꯨꯜꯂꯒ ꯆꯥꯔꯨꯈꯤꯒꯦ ꯏꯃꯥꯅ ꯍꯦꯛꯑꯝꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯈꯨꯜꯂꯒ ꯆꯥꯔꯨꯔ ꯂꯣꯏꯔꯦ ꯑꯩꯅ ꯍꯦꯛꯄꯗꯤ ꯇꯜꯂꯦꯕ ꯑꯁ ꯇꯟꯕꯅꯦꯕ ꯍꯩꯃꯥ ꯏꯅꯦ ꯀꯨꯏꯔꯦꯗ ꯎꯗꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯣꯏꯔꯧ ꯍꯥꯏꯕꯒꯗꯤ ꯀꯣꯏꯔꯛꯄꯣꯠꯇꯦꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯏꯍꯦ ꯅꯃꯥꯒꯅꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯇꯧꯕꯅꯦ ꯅꯃꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯝꯇꯪ ꯀꯧꯊꯣꯔꯛꯎꯆꯣ ꯏꯅꯦꯒꯅꯦ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗꯦꯅ ꯍꯥꯏꯌꯨ ꯏꯃꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦꯌꯦ ꯀꯔꯤꯅꯣ ꯅꯃꯧ ꯅꯨꯄꯤ 3-4 ꯂꯩꯔꯒ ꯅꯪꯅ ꯑꯗꯨꯛ ꯁꯥꯊꯤꯅ ꯆꯤꯜꯂꯤꯗꯨꯕꯨ ꯂꯥꯛꯄꯒ ꯍꯣꯕꯦ ꯍꯣꯕꯦ ꯅꯣꯡꯃꯇꯁꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯗꯦ ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯆꯥꯗꯅ ꯍꯟꯕ ꯌꯥꯔꯣꯏ ꯏꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥꯅꯁꯨ ꯉꯥꯡꯕ ꯂꯣꯏꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯅꯃꯥꯗꯣ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯆꯥꯔꯒꯅꯦ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯐꯔꯦ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯩꯃꯥ ꯀꯩꯅꯣ ꯅꯪꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯅ ꯍꯣꯏꯅꯦ ꯏꯅꯝꯃꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯌꯥꯒꯤ ꯅꯤꯄꯥ ꯑꯃ ꯐꯪꯉꯤ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯥꯒꯤ ꯅꯤꯄꯥ ꯑꯃ ꯐꯪꯉꯤ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯈꯤꯠꯇꯅꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅ ꯍꯥꯏꯔꯕꯅꯤꯅ ꯏꯀꯥꯏ ꯈꯪꯗꯦꯅꯦ ꯇꯥꯜꯂꯕꯁꯨ ꯃꯌꯨꯝ ꯄꯥꯟꯒꯅꯤꯅ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯃꯥ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯅꯤꯅꯦ ꯑꯁꯤꯕꯨ ꯋꯥꯅꯤ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯋꯣꯏꯕꯅꯤ ꯃꯅꯤ ꯏꯅꯝꯃꯅ ꯍꯥꯏꯃꯟꯗꯅ ꯑꯩꯁꯨꯅꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯏꯆꯦ ꯑꯃꯒꯤ ꯃꯆꯥꯅꯤꯄꯥꯅꯤ ꯑꯗꯣ ꯅꯤꯄꯥꯗꯣ ꯃꯊꯟꯇꯅꯤ ꯄꯣꯛꯏꯕ ꯅꯤꯄꯥꯗꯣ ꯈꯔꯗꯤ ꯇꯜꯂꯤ ꯊꯕꯛꯀꯗꯤ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯃꯃꯥꯅꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯔꯤ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯁꯦ ꯅꯤꯄꯥꯗꯨꯒ ꯄꯤꯅꯕꯩ ꯇꯧꯔꯁꯤ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯝ ꯍꯦꯟꯕ ꯃꯇꯨ ꯃꯆꯥ ꯐꯨꯕꯁꯤ ꯈꯜꯂꯨꯔꯕꯗꯤꯅꯦ ꯑꯄꯪꯕ ꯅꯤꯄꯥꯗ ꯂꯩꯕꯅ ꯐꯔꯦꯅ ꯈꯜꯂꯦ ꯏꯆꯥꯅꯨꯄꯤꯅ ꯈꯨꯗꯣꯝꯕꯤꯅ ꯎꯔꯨ ꯂꯩꯗꯅ ꯅꯨꯡꯉꯥꯏꯅ ꯃꯔꯥꯏꯅ ꯂꯩꯖꯔꯅꯤꯌꯦ ꯑꯁ ꯑꯩꯈꯣꯏ ꯏꯅꯦꯒ ꯏꯃꯥ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯂꯦꯞꯄꯕꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯌꯨꯝꯗꯒꯤ ꯀꯣꯏꯇꯥꯅꯦ ꯇꯥꯜꯂꯗꯅ ꯍꯩ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯅꯌꯨꯝ ꯄꯥꯟꯗꯅ ꯀꯌꯥꯅꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯧꯄꯥ ꯅꯤꯄꯥ ꯅꯕꯨꯡꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯋꯣꯏꯕꯅꯤꯅꯦ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯄ꯭ꯔꯤꯌꯥ ꯍꯌꯦꯡꯅꯦ ꯅꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯥꯡꯗ ꯅꯊꯟꯇ ꯉꯥꯏꯖꯍꯧꯅꯤ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯅꯃꯥꯅ ꯍꯥꯏꯕ इल्लू माई मवाका लौबा यापोते हंदकी मतांग सिना अंथोहनबा यादे नमदनने इचानुपीसे पीगदौरिबनी असुमना हाइबा प्रिया अदो पुक्साव अदुगी मयुमदा मौ ओइदुना लाक्लमी हैमा हौजिपा होगत्रिने तौरिसे मसिनी पासे युमुनहि कया साथिना थेंगना होगलिबनो तारिब्रो होगलुनहि थेंगमना लोइरे हाइबनी लैरमुना ngasiदी खंगनी नंग हौगलु से नोंग कन्ना तादनने इमुंगदा लोइना युरे फबुंगसे लोइना सो हौगलु नोंग युरेनि इसिंग साव थोकलेनि हौगलुनि नंगबु तारिब्रो माइ पेमा लोइना सोलेनि तौरिसे माइ पेमा नोंगना लोइरिनि इमुंगसे लोइना कोइ ताउदेनि हौगलुने गधा नंगबु नोंग सोलेनि फबुंगसे इसिंगने थेंगदुरे हौगलुनि कइनु पिनुनि सिबो नोंगसु तादबन नोंग तारे काइना कयादमा चिंथीनु करिनु नंगना इसादा लोइना इसिंग चाइसलेसिबो ngaubi नसाना हौगतकनि खंद्रबनिना नोंग तारे इसिंग चाउरेना हाइजिलगा हौगनबि होनबा ताबनि हौगलु सिंग अमता लेते साक थोंगनबगी चिंगदा चतुनने सिंगदो खरा यानसलुसो नत्रबदिने साकनि अमता थोंगै सरा हेंजनिये हौगलु मचानिपा अदो चिंगदा चतुना सिंग चलुनबगी दमकता चतखिरमी हैमाइ पेमा हंदकी मौसिदी ओनहोकना पावर लेग्रेहि इसानि पागदे चिंगदा चतपा हौरिनि अस सिंगजा कोकथोंग अमानिदी चल्लबनिना इसिंग खोरांगना लोरे तौरिसे स्वाइदगी इसिंग अमता लेत्रे ओ आदा लेइबा तुरेल सिगै पाला करिनो इसिंग जखोमदंग थोहुइगे इसिंग खोरांगना बुलोरे असुमना हाइरिबा पुक्साव अदुना तुरेल अदुदा चेलिबा इचेल अदुदगी इसिंग अदो थकलुबदगी पुक्साव अदो इखंग खंगौदना मागी मसा पोंबदा लोइना पिक्सनखिरमी कइनो तौरिसिबो हौजि वाइद तुरेल मसा उरमबदो कइनो समुद्र ओनग्रेनि इपान गमता उगिद्रे कइनो इसासु कइनो पिकपदो हैमा नापीगसि कइनो एगो वांग मानदे तौरिसिबो कइनो तौरिबो मतो असिबो कइनो ए तौरिसिबो ngaiak leirabagi tungda turel adu kolibi lairimbi ado puksaw adugi mangda tholakuna puksaw da asumna hairami he Apangba karigino nangna aigi ayaba yaudana ising ase thaklibadi ising asibu thakki hairabadi aigi wahang khargi paukhum piramgadabani wahang adugi paukhum pidana thakpadagini nangna ngasi haksang punmak loina piklibadu as
ꯂꯣꯏꯔꯦ ꯇꯧꯔꯤꯁꯤꯗꯤ ꯀꯥꯟꯅꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁ ꯁꯤꯡꯁꯤꯁꯨ ꯁꯨꯛ ꯆꯥꯎꯕꯁꯤ ꯀꯅꯥꯅ ꯌꯨꯝꯗ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯈꯣꯔꯥꯡꯉꯦꯅ ꯊꯛꯎꯕꯗꯕꯨ ꯏꯁꯥꯒ ꯂꯣꯏ ꯄꯤꯛꯁꯟꯈꯔꯦ ꯌꯨꯝꯗ ꯍꯟꯕꯅꯕꯨ ꯐꯔ ꯃꯥꯅꯦ ꯂꯩꯍꯧꯔꯁꯅꯨ ꯁꯤꯡꯒꯁꯦ ꯂꯣꯏꯅ ꯑꯁ ꯌꯨꯝꯁꯦ ꯆꯣꯡꯈꯠꯄꯕꯨ ꯉꯝꯗ꯭ꯔꯦꯅꯦ ꯁꯤꯒꯁꯦ ꯇꯧꯔꯤꯁꯦ ꯑꯁ ꯀꯩꯅꯣꯕ ꯌꯨꯝ ꯑꯁꯦ ꯌꯧꯅꯕꯒꯤ ꯍꯣꯠꯅꯕꯗ ꯏꯃꯥ ꯏꯄꯦꯝꯃ ꯌꯧꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯇꯨꯔꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯏꯁꯤꯡ ꯊꯛꯎꯕꯗꯒꯤ ꯍꯛꯆꯥꯡ ꯂꯣꯏ ꯄꯤꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯌꯧꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯌꯨꯝꯁꯤꯁꯨ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ ꯋꯥꯅ ꯌꯧꯔꯛꯈ꯭ꯔꯦꯗ ꯌꯨꯝꯁꯦ ꯑꯁ ꯋꯥꯕꯅ ꯂꯣꯏꯔꯦ ꯁꯣꯔ ꯊꯕꯤ ꯊꯕꯤ ꯍꯣꯜꯂꯦ ꯀꯩꯅꯣꯅꯦ ꯀꯂꯥꯒꯁꯦ ꯂꯣꯏ ꯅꯥꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁ ꯍꯩꯃ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯃꯤꯂꯥꯎꯕꯤꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯅꯪ ꯀꯔꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯅꯤꯅꯦ ꯀꯔꯤꯅꯣ ꯄꯨꯛꯆꯥꯎꯅꯤ ꯈꯪꯗ꯭ꯔꯕꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯙꯝꯀꯥꯒ ꯇꯧꯅ ꯇꯧꯔꯤꯅꯤ ꯃꯁꯤ ꯍꯧꯗꯣꯡꯁꯦ ꯑꯩꯅꯤꯅꯦ ꯄꯨꯛꯆꯥꯎꯅꯤꯅꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯉꯣꯟꯗ ꯂꯛꯅꯕꯗꯣ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡ ꯂꯩꯔꯤꯁꯦ ꯀꯟꯅꯥꯏꯒ ꯊꯥꯖꯤꯜꯂꯛꯇꯅ ꯇꯧꯔꯅꯤ ꯀꯩꯅꯣ ꯑꯗꯨꯝꯅ ꯈꯣꯡꯉꯤꯕꯗꯣ ꯀꯩꯅꯣ ꯃꯁꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯆꯤꯛꯇꯒꯤꯒ ꯇꯧꯔꯤꯅꯤ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯃꯁꯤ ꯆꯦꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯎꯆꯤ ꯑꯣꯏꯅ ꯎꯔꯕ ꯀꯩꯅꯣ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯀꯔꯤꯅꯣ ꯄꯨꯛꯆꯥꯎꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯔꯛꯇ꯭ꯔꯤꯁꯤꯕꯣ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣꯅꯦ ꯃꯥꯕꯨ ꯈꯔꯒ ꯄꯪꯖꯕꯗꯨꯒꯅꯦ ꯃꯥꯕꯨꯅꯦ ꯆꯤꯡꯗ ꯇꯨꯝꯊꯣꯛꯅꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯧꯗꯣꯡꯁꯤꯅꯁꯨ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯄꯪꯈꯣꯡꯗ ꯑꯃ ꯈꯣꯡꯉꯗꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯤ ꯍꯣꯏꯅꯦ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯁꯤꯡ ꯆꯟꯒꯅꯦꯅ ꯆꯠꯈꯤꯁꯦ ꯑꯩꯁꯨ ꯅꯨꯡꯁꯥ ꯊꯤꯔꯤꯕꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯊꯕꯛꯇꯣ ꯁꯨꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯔꯝꯃꯣꯏ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯁꯤ ꯂꯥꯛꯇ꯭ꯔꯒꯅꯦ ꯏꯃꯥ ꯑꯩ ꯆꯠꯀꯦ ꯑꯗꯣ ꯏꯃꯥꯒꯤ ꯆꯥꯛꯁꯦ ꯈꯥꯏꯗꯣꯛꯂꯝꯂꯒꯦ ꯏꯃꯥ ꯆꯥꯛ ꯆꯥꯔꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ ꯅꯨꯡꯁꯥ ꯊꯤꯔꯨꯅꯣ ꯑꯩꯅꯦ ꯆꯤꯡꯗ ꯆꯠꯂꯨꯈꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯍꯣꯏ ꯌꯦꯡꯉꯣ ꯏꯃꯥꯅ ꯆꯠꯀꯗꯁꯨ ꯏꯃꯥꯗꯤꯅꯦ ꯈ꯭ꯋꯥꯡꯁꯦ ꯄꯨꯈꯠꯄ ꯉꯝꯗꯦꯅꯦꯍꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯅꯪ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯂꯝꯂꯒꯅꯦ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏꯕꯗꯪ ꯆꯠꯅ ꯈꯔ ꯌꯦꯡꯉꯨꯆꯣ ꯍꯣꯏ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯅꯦ ꯁ꯭ꯋꯥꯏꯕꯗꯪ ꯆꯠꯂꯒ ꯌꯦꯡꯉꯨꯈꯤꯒꯦ ꯏꯃꯥ ꯆꯥꯛꯇꯣ ꯆꯥꯔꯣ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯗ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅꯅꯦ ꯁꯣꯏꯗꯅꯅꯦ ꯆꯤꯡꯗ ꯆꯠꯇꯨꯅꯅꯦ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯕ ꯏꯃꯥ ꯐꯔꯦꯁꯦ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯔꯣ ꯑꯩ ꯁ꯭ꯋꯥꯏꯕꯗꯪ ꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯒꯁꯤꯅꯦ ꯈꯥꯏꯒ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯏꯃꯧ ꯑꯩ ꯌꯦꯡꯉꯨꯅꯦ ꯑꯁ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯀꯟꯅ ꯂꯥꯛꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯁ ꯏꯃꯥ ꯑꯩ ꯂꯩꯅꯤ ꯀꯔꯤꯅꯣꯅꯦ ꯆꯦꯟꯕꯅ ꯐꯅꯤ ꯇꯧꯔꯤꯁꯦ ꯙꯣꯛꯄꯅꯤ ꯃꯃꯤꯠ ꯃꯅꯥꯒ ꯎꯗꯕꯅꯤꯅꯦ ꯁꯟꯅ ꯇꯣꯛꯑꯔꯅꯤ ꯏꯃꯥ ꯑꯩ ꯂꯩꯅꯤ ꯇꯝ ꯆꯠꯂꯨꯅꯦ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯇꯥꯟꯅꯔꯦꯅꯦꯍꯦ ꯑꯁ ꯆꯦꯜꯍꯧꯔꯒꯦ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯕꯁꯦ ꯑꯣꯏꯕ ꯁꯤꯔꯦ ꯊꯨꯟꯒ ꯀꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯃꯧ ꯀꯔꯤꯅꯣ ꯃꯁꯤ ꯅꯤꯄꯥꯁꯤꯕꯨ ꯐꯅꯗꯤ ꯀꯨꯏꯔꯦ ꯀꯥꯟꯅꯗꯦ ꯆꯤꯡꯗ ꯆꯠꯇꯨꯅ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩꯅ ꯑꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯃꯉꯣꯟꯗ ꯀꯧꯔꯤꯕꯁꯤ ꯃꯥꯗꯤ ꯀꯔꯤꯝꯇ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯀꯛꯆꯦꯡꯗꯧꯅ ꯄꯤꯛꯑꯕꯅꯤꯅ ꯎꯔꯝꯃꯔꯣꯏꯑꯕ ꯈꯣꯟꯁꯤꯁꯨ ꯇꯥꯔꯝꯃꯔꯣꯏꯑꯕ ꯇꯧꯔꯤꯁꯦ ꯑꯩ ꯁꯤꯒ ꯂꯩꯅꯤ ꯄ꯭ꯔꯤꯌꯥ ꯃꯈꯥꯗ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯕꯁꯦ ꯃꯥꯗꯤ ꯀꯔꯤꯝꯇ ꯇꯥꯗꯦꯕ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯃꯥꯒꯤ ꯐꯅꯦꯛꯁꯤꯒ ꯆꯠꯂꯒ ꯄꯥꯏꯅꯤ ꯆꯤꯡꯉꯨꯔꯒꯦ ꯃꯁꯤꯗꯤ ꯇꯥꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯄ꯭ꯔꯤꯌꯥ ꯃꯈꯥꯗ ꯌꯦꯡꯉꯨꯅꯦ ꯃꯈꯥꯗ ꯁꯦ ꯑꯩ ꯁꯤꯒ ꯂꯩꯅꯦ ꯃꯈꯥꯗ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯑꯁ ꯐꯅꯦꯛꯀ ꯄꯥꯏꯔ ꯆꯤꯡꯉꯒꯦ ꯃꯁꯤꯗꯤ ꯃꯤꯅ ꯀꯧꯀ ꯇꯥꯗꯦ ꯃꯁꯤ ꯅꯨꯄꯤꯗꯤ ꯑꯩ ꯃꯈꯥꯗ ꯂꯩꯕꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ ꯄ꯭ꯔꯤꯌꯥ ꯑꯩ ꯃꯈꯥꯗ ꯂꯩꯅꯦ ꯑꯁ ꯎꯟꯊꯣꯛꯄꯅꯤꯗꯀꯣ ꯇꯧꯔꯤꯁꯦ ꯈꯣꯟꯁꯤꯁꯨ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯁ ꯃꯁꯤ ꯅꯨꯄꯤꯗꯤ ꯀꯩꯅꯣꯅꯦ ꯐꯤꯖꯤꯁꯤꯒ ꯀꯩꯅꯣ ꯄꯥꯏꯅ ꯆꯤꯡꯉꯤꯁꯤꯕꯣ ꯀꯔꯤꯅꯣ ꯀꯥꯛꯐꯩꯔ ꯀꯔꯤꯅꯣ ꯅꯞꯄꯕ꯭ꯔꯥ ꯈꯪꯗꯦꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯄꯣꯠꯅꯣꯍꯦ ꯁꯤꯔꯦ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯀꯔꯤꯅꯣ ꯑꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗꯦꯅꯦ ꯐꯅꯦꯛ ꯄꯥꯏꯅ ꯆꯤꯡꯕꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯕꯗꯨꯕꯨꯗꯤ ꯎꯔꯕ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯀꯧꯔꯤꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯃꯥꯗ ꯅꯈꯣꯏ ꯑꯅꯤꯗ ꯀꯧꯔꯤꯕ ꯇꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯝꯇꯪ ꯑꯁ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯁꯦ ꯑꯩꯅꯦ ꯈꯨꯔꯨ ꯀꯨꯜꯂꯒ ꯀꯔꯤ ꯍꯥꯏꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯈꯣꯟꯗꯣ ꯑꯝꯇꯪ ꯇꯥꯗ꯭ꯔꯦꯕ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯅꯣ ꯁꯦ ꯑꯩ ꯈꯨꯕꯥꯛꯁꯤꯒ ꯅꯦꯠꯂꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯆꯤꯡꯗ ꯁꯤꯡ ꯆꯟꯒꯅꯤꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯅꯁꯥꯁꯦ ꯄꯤꯛꯁꯟꯈ꯭ꯔꯤꯁꯤꯕꯣ
Kari matauno aibu mangla taibang lene tawrisibo. Mangna te ibema taibangni. Ainane singda singjanba satpaduga warene ising khorangene turel ama chang thaure. Adudagine ai haksang cha loina pikhi turel gi lairembiduna haiba magi permission yauduna ising thakpagine ai. Ado hojik ai kaino tawdoise khangde. Asumna kayani pitna leidoino khangde tawrise. Khangdrele. He pang adumna lairembiduna namanga thoraklebadi matau karam tawduna aigi haksang ase phagadoribano oina hangaudrise karigino. Khangdana thaure amukta ngakpi waidana lairembiduga haiba yadro. Adugi kadaidi koktuga lakpa nateda. Mana wahangi paukhumdo pidana thae haibadugode sidum yumda haledana. Kaino dubu dhokna su pangkhreda ko lairembiduna thoraklebadi mamangduga nangdo lale kari tawraga phagadagena hangaduduga kanadi tureldane satlursilao. Asumna Priya aduna magi Mapuroiba ado poduna haiba turel aduda laklami. Ima turel asibi kolobi lairembi ima aigi ipuroibagi phibamse amutang phahanbiyo mana khangdaduna turel asidagi isinga se thaklubani. Ngaihak leirabagi tungda Priya aduna kouba ado tabaduga lairembi ado thoraklami. Kari tawrabagi karigi nangna ibu kauribano. Ima aigi ipuroiba asina khangdaduna ising khorangi haiduna imagi ising asibu thaure. Ado aigi ipuroibase hanagi phibamda amutang halaanbiyo mabu amutang ngakpiyo ima khangdaduna tawbani. Amutang ngakpiyo ima ipuroibagi phibamse amutang phahanbiyo. Adu oirabadi aina nangonda wahang khara hangani. Adugi wahang adugi paukhum nangna piba ngamlabadi nangi napuroibase ai soidana hanagi phibamda amuk laangani. Aigi turel ase seliba iselase aigi ayaba yaudana thakpa yade. Turel asibu isel ase thakki hairabadi aigi wahang kharagi paukhum piba tani. Wahang adugi paukhum ado piba ngamlabadi ising ase thakpa yagani. Nangi napuroibana aigi ayaba yaudana thaklubadagi ma awabada nanglibani ado wahang du paukhumda nangna pirabadi phagani. Ima karigi wahang paukhumno hekta hangbiyo karigumba aina khangba oirabadi soidana paukhum ado pinabagi honajagi. Oirabadi ai wahang hanglage ko nang paukhum piba ngambra yengo. Punsida asumba haibase asigi artha karino amadi masigi thak kya yamna wanggi haibado nangi paukhumdo ai taragi khumu. Kari haiba ima achumba haiba phare imana hangliba wahang asigi paukhum ase ai piba ngamnaba. Priya adu hairibi lairembi aduna hangliba wahang adugi paukhum ado ngaihak tuminna khanduna kari haina khumsigi haiduna ongduna ngaihak lerami. Priya asi thauna lebata natana lausing yamna saubi nupi ama oirami. Priya aduna hairibi lairembi aduna hangliba wahang ado ngaihak munna khalabagi tungda asumna paukhum pirami. Achumba haiba asigi arthase thak yamna wangi ima. Asumbada satpa mina kaidongaida awaba lambida khak nangoi. Achumbana aikhoi mioibagi punsigi charitrabu tak oidaba machin thibana ngaihaktangi nungairamba yai adubu asumbagi mamangda oidaba amadi machin thibana matam sangna lepa ngamoi ima. Asini isagi wahang asigi paukhum ase tabada yamna nungai. Ado anisuba amuk wahang hangage ko piba ngambra yengo. Kanagumba mara leiraba mi amabu seirak pibana sumbra natraga mabu ngakpibana sumbra haibase nangi oiba aina hangliba wahang asigi paukhum ado piro ai tarage. Karigumba nangna wahang asigi paukhum pirabadi nangi napuroibase hanagi phibamda ai amuk soidana laanganige piro wahangi paukhumdo ai tarage. Kanagumba mara leiba mi amabu seirak pibagi mahutta mabu ngakpibana hena phai haina khali ima. Maramdi karigumba aina mangonda seirak pigi haina khalurabadi aisu sauningba amadi aigi imonda hingsa haibada oirakani. Aduna mabu ngakpibana phai haina khali ima. Mi aduga sauningbana maram oiduna aigi imonsu santi leiroi. Aduna mabu haukraba punsigi thaudok amadi sauningba kyabu kauthoklaga anoba lakadoriba nungsinabagi mari aduda khong thangjinba haibasina aikhoi punsigi asengba masakni ima. Yamna fazari isanupina ngasti aina hangliba wahang asigi paukhum ase matik sana pibagidamagta masidagidi nangi napuroibagi hanagi phibamda amuk imala alagi ko. Sumna hairibi turel larimbi aduna Priya aduna piba paukhum aduda peladuna magi Mapuroiba ado hanagi phibamda amuk la alamlaga larimbi ado amuk mangkhirami. Priya
ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯕꯅꯅꯤ꯫ ꯑꯋꯣꯏꯕꯅꯤ, ꯏꯁꯤꯡ ꯑꯁꯦ ꯊꯛꯂꯨꯕꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯍꯥꯟꯅꯗꯧꯅ ꯇꯟꯕꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯅꯤꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯍꯩꯅꯤꯡꯕ ꯄꯣꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯨꯅꯤ, ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯒꯤꯗꯃꯛꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯆꯨꯝꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯑꯇꯟꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯐꯍꯟꯕꯤꯈ꯭ꯔꯦ꯫ ꯃꯥꯒꯤ ꯏꯁꯤꯡ ꯑꯁꯦ ꯊꯛꯂꯨꯕꯗꯒꯤ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛꯀ ꯂꯣꯏꯅ ꯑꯩ ꯁꯨꯔꯅꯤꯗ꯫ ꯏꯃꯥ ꯑꯃꯗꯤ ꯅꯈꯣꯏꯅꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯅꯤꯌꯦ꯫ ꯑꯋꯣꯏꯕ꯭ꯔꯣ ꯇꯥꯃꯣ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯇꯥꯃꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯃꯥ ꯑꯃꯗꯤ ꯌꯨꯝꯕꯨ ꯅꯨꯡꯉꯥꯏꯅꯕꯒꯤ ꯍꯣꯠꯅꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯒꯤ ꯍꯩꯁꯤꯡꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯄꯨꯛꯆꯥꯎ ꯑꯗꯨꯒꯤ ꯑꯇꯟꯕ ꯑꯗꯨ ꯂꯣꯏꯅ ꯐꯈꯤꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯄꯨꯛꯆꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯔꯕ ꯀꯥꯔꯇꯨꯟ ꯋꯥꯔꯤꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫